ꯅꯤꯡꯉꯣꯜ ꯂꯥꯛꯑꯒ ꯃꯔꯝ ꯃꯣꯛꯄ ꯀꯥꯏꯁꯦ ꯁꯟꯊꯤꯗ ꯑꯣꯇꯣ ꯊꯟꯈꯔꯦ ꯇꯧꯔꯤꯁꯦ खाबगी नहीं आवा मचा रेडी 1 2 3 ꯃꯌꯥꯝ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯅꯝꯃꯒ ꯍꯧꯖꯤꯛ ꯅꯧꯀꯥ ꯄꯨꯖꯥꯒꯤ ꯈꯨꯔꯨꯝꯕ ꯂꯥꯛꯏ ꯌꯨꯝꯗꯒꯤ ꯅꯝꯃꯛꯀꯗꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯅꯝꯕ ꯁꯪꯗ꯭ꯔꯦ ꯁꯦ ꯍꯩꯔꯨ ꯈꯔ ꯂꯩꯕꯤꯔꯦ ꯈꯨꯔꯨꯝꯕꯒꯤ ꯍꯧꯖꯤꯛ ꯂꯧꯕꯨꯛ ꯁꯝꯃꯒ ꯆꯠꯂꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯩꯔꯦ ꯁꯤ ꯑꯃꯨꯛ ꯁꯣꯏꯅꯝꯃꯤ ꯑꯣꯔꯣꯃꯤꯇꯥꯁꯤꯒ ꯂꯥꯎꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯀꯦꯟꯗꯜ ꯀꯔꯤ ꯀꯔꯥ ꯐꯖꯅ ꯊꯥꯟꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯥꯇꯣ ꯃꯅꯥꯎ ꯁꯤꯗ ꯃꯥꯏ ꯋꯥꯏꯐ ꯃꯥꯁꯄ꯭ꯔꯥꯟ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤ ꯔꯥꯁꯤ ꯂꯩꯕꯅꯤ ꯋꯥꯔꯦ ꯍꯧꯖꯤꯛ ꯃꯤ ꯌꯥꯝ ꯇꯤꯜꯍꯧꯗ꯭ꯔꯤꯗ ꯁꯟꯗꯥꯗ ꯂꯥꯛꯎ ꯍꯥꯏꯌꯦ ꯑꯗꯣ ꯁꯟꯗꯥꯗ ꯑꯃꯨꯛ ꯆꯠꯄ ꯉꯝꯃꯗꯤ ꯆꯠꯂꯨꯅꯤ ꯉꯝꯗ꯭ꯔꯗꯤ ꯆꯠꯇ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯋꯥꯏ ꯇꯩ ꯂꯣꯏꯔꯝꯃꯦ ꯚꯦꯔꯤ ꯒꯨꯗ ꯍꯣꯏ ꯑꯩꯒꯤ ꯐꯤꯕꯝ ꯆꯥꯗꯦ ꯅꯤꯡꯉꯣꯜ ꯂꯥꯛꯑꯒ ꯃꯔꯝ ꯃꯣꯛꯄ ꯀꯥꯏꯁꯦ ꯀꯩꯅꯣꯅꯦ ꯊꯕꯛꯇꯣ ꯃꯤꯗꯦꯕ ꯅꯪ ꯐꯣꯇꯣ ꯅꯝꯃꯤꯔ ꯑꯗꯨꯒꯤ ꯉꯥꯏꯈꯣ ꯆꯥꯅꯦꯗꯣ ꯆꯥꯅꯤ ꯆꯤꯆꯦꯅ ꯀꯟꯅ ꯋꯥꯏ ꯇꯩꯔꯤ ꯅꯤꯡꯉꯣꯜ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯇꯩꯕ ꯌꯥꯎꯗꯔꯦ ꯒꯨꯗ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯊꯕꯛ ꯋꯥꯅ ꯁꯨꯖꯔ ꯆꯠꯈꯤꯗꯣꯔꯦ ꯆꯥꯎ ꯑꯩꯅ ꯀꯔꯤꯝ ꯍꯥꯡꯉꯝꯗꯦ ꯅꯪꯒꯤ ꯁꯟꯊꯤ ꯕꯣꯔꯥ ꯃꯔꯤꯈꯛ ꯍꯥꯞꯄꯦ ꯁꯟꯊꯤ ꯕꯣꯔꯥ ꯁꯟꯊꯤ ꯕꯣꯔꯥ ꯀꯣ ꯑꯃ ꯄꯨꯖꯔꯤ ꯁꯟꯊꯤ ꯕꯣꯔꯥꯒꯤꯗꯃꯛꯇ ꯑꯣꯇꯣ ꯔꯤꯖꯥꯕ ꯇꯧꯔꯤꯅꯤ ꯃꯥꯏꯁꯦ ꯑꯩ ꯂꯣꯏ ꯈꯪꯉꯤꯅꯦ ꯁꯟꯊꯤ ꯕꯣꯔꯥꯒꯤꯗꯃꯛꯇ ꯑꯣꯇꯣ ꯔꯤꯖꯥꯕ ꯇꯧꯗꯅ ꯁꯤꯕꯨ ꯁꯟꯊꯤꯗ ꯑꯣꯇꯣ ꯊꯟꯈꯔꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯐꯣꯞ ꯁꯥꯕꯒꯤ ꯀꯟꯅ ꯁꯤꯁꯦ ꯐꯣꯞ ꯁꯥꯕꯒꯤ ꯃꯥꯒꯤ ꯋꯥꯁꯤꯡꯁꯦ ꯆꯥꯜꯂꯝꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩꯁꯦ ꯆꯥꯝꯃꯒ ꯊꯝꯃꯦ ꯃꯃꯥꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯟꯅ ꯆꯥꯜꯂꯤ ꯋꯥꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯏꯅꯤ ꯃꯣꯠꯇꯅꯕ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯅ ꯂꯣꯏꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯌꯨꯛꯇ ꯋꯥ ꯀꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯅꯅ ꯐꯣꯞ ꯌꯥꯟꯗꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛ ꯐꯣꯞ ꯑꯃ ꯁꯥꯕ ꯂꯣꯏꯔꯦ ꯁꯤ ꯐꯣꯞꯁꯦ ꯁꯤꯗ ꯈꯥꯕꯒꯤꯅꯦꯕ ꯃꯆꯥ 이정도 거의동라는 खाबगी आवा मचा 아무 저희는 거의는 거자 우리가 봐. 약간 나 혼나지. 슬랍 빨래 이래 손다 아유가 영웅네 마얌 아유가 다닥이 먹고 루버도 전분 부터 너무 삭제야. 타먹간 문드나. ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯐꯣꯞ ꯁꯥꯅ ꯈꯣꯠꯇꯅ ꯂꯣꯏꯔꯦꯕ ꯂꯣꯏꯔꯒ ꯐꯣꯞ ꯑꯅꯤ ꯁꯥꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯄꯨꯔꯥ ꯁꯤꯠꯂꯦ ꯑꯦꯛꯗꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯂꯣꯏꯔꯒ ꯇꯧꯗ꯭ꯔꯥ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯕ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯗꯅ ꯆꯨꯕ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯌꯥꯎꯁꯪꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯤ ꯌꯥꯝ ꯀꯟꯕꯕꯨꯗꯤ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯃꯅꯥ ꯄꯥꯏꯁꯜꯂꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯤ ꯀꯜꯂꯝꯃꯦ ꯑꯗꯣ ꯀꯤꯃꯟꯗꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯥꯏꯗꯤ ꯃꯈꯣꯡꯁꯨ ꯌꯥꯝ ꯅꯧꯔꯕꯅꯦꯕꯀꯣ ꯌꯥꯗ꯭ꯔꯕꯅꯦꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯁꯥꯔꯤꯁꯦ ꯁꯪꯒꯣꯏꯗ ꯑꯁꯤꯁꯦ ꯑꯅꯤ ꯖꯣꯏꯟ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯑꯕ ꯀꯩ ꯍꯥꯏ ꯇꯤꯟ ꯇꯨꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯤꯡ ꯆꯦꯟꯅꯕꯒꯤ ꯑꯁꯤꯒ ꯊꯝꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯗꯦꯕ ꯑꯗꯨꯗꯨꯒꯤ ꯃꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯩꯅꯤ ꯆꯤꯆꯦꯅ ꯀꯩꯅ ꯇꯧꯔꯒ ꯆꯦꯟꯊꯣꯛꯑꯒ ꯆꯠꯁꯤꯀꯣ ꯅꯣꯡ ꯃꯔꯛꯇ ꯆꯦꯜꯂꯒ ꯑꯝꯇ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯀꯟꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯉꯁꯥꯏ ꯍꯥꯏꯅꯔꯤꯃꯤ ꯅꯠꯇ꯭ꯔꯥ ꯅꯣꯡ ꯇꯥꯕ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯋꯥꯏ ꯇꯩ ꯂꯣꯏꯈ꯭ꯔꯕꯅꯤꯅꯅꯦ ꯑꯁꯤ ꯀꯩꯗꯧꯏꯕ ꯈꯇꯪ ꯉꯥꯈꯠꯂꯨꯅ ꯁꯤ ꯈꯇꯪ ꯁꯨꯃꯥꯏꯅ ꯏꯪꯈꯠꯂꯨ ꯃꯃꯥꯒ ꯑꯩꯒꯤ ꯖꯨꯒꯥꯔꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯃꯔꯛꯇ ꯆꯦꯟꯕꯒꯤ ꯖꯨꯒꯥꯔꯅꯤ ꯔꯦꯗꯤ 1 2 3 ꯑꯦ
มาจะจัน เงินตลาดก็ค่อยมากี่สักคนใช้ไก่บะเมนบะสไตล์ค่อยมากี่จุกากำลาจารีใช้จาดรีกำลาจารีชิโบบ่ได้ปาทะเรดูนะตินใช้ไก่บะอีบ้านนี่นะกุปกระเชลักบ่ได้ก็เอาจิกุชันกันเลยจุกาที่ยงแม่ที่ยงแม่ดูนี่ดาแม่หูจินงจะคราห่างเงี้ยดูข้างเดียวไอ้หิ้งเดี๋ยวมุกกับไม้ตัวด้วยบะ Then, I give videos, I will send you again. Bye bye.